ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯄꯄꯥꯒꯤꯗꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯝꯐꯨꯠꯁꯦ ꯃꯥꯗꯤ ꯆꯥꯗꯕ ꯌꯥꯗꯦꯕ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯆꯝꯐꯨꯠ ꯍꯥꯟꯅ ꯇꯧꯔꯒꯦ꯫ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯥꯡꯒꯠꯂꯦ, ꯁꯤꯅ ꯏꯁꯤꯡ ꯊꯛꯅꯕ ꯏꯁꯤꯡꯅꯤꯀꯣ꯫ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯁꯦ ꯑꯂꯨꯝꯗꯕ ꯏꯁꯤꯡ ꯊꯛꯇꯦꯕ, ꯂꯣꯏꯅ ꯍꯥꯏꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯂꯨꯝꯕ ꯏꯁꯤꯡ ꯂꯣꯏ ꯊꯛꯑꯦꯕ, ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯂꯨꯝꯗꯕ ꯌꯥꯗꯦ꯫ ꯇꯟ ꯑꯃꯨꯛ ꯍꯧꯅꯕ ꯇꯟ ꯑꯃꯨꯛ ꯇꯣꯠꯂꯤꯁꯤꯅꯦ, ꯑꯌꯨꯛꯀꯤ ꯊꯕꯛꯁꯦ ꯌꯥꯝꯕꯅ꯫ ꯇꯟꯁꯤꯅ ꯑꯩꯈꯣꯏ ꯄꯄꯥꯁꯨ ꯆꯥꯔꯅꯤ, ꯑꯉꯥꯡ ꯑꯅꯤꯁꯨ ꯆꯥꯔꯅꯤ, ꯃꯣꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯇꯟ ꯆꯥꯔꯒ ꯆꯠꯂꯨ ꯍꯥꯏ ꯌꯥꯗꯦꯕ꯫ ꯇꯟ ꯇꯣꯠꯄ ꯂꯣꯏꯔꯦ, ꯍꯧꯖꯤꯛ ꯇꯟ ꯑꯃꯨꯛ ꯇꯛꯑꯒꯦ꯫ ꯇꯟꯁꯦ ꯉꯁꯤꯗꯤ ꯄꯨꯔꯤ ꯑꯣꯏꯅ ꯍꯧꯗꯣꯔꯕꯅꯤ, ꯑꯗꯨꯅ ꯈꯔ ꯊꯨꯅ ꯌꯥꯡꯉꯅꯦꯕꯀꯣ꯫ ꯇꯟ ꯀꯩꯅꯣ ꯇꯧꯅ ꯍꯧꯕꯁꯦ ꯀꯨꯏꯅ ꯆꯪꯉꯦ, ꯀꯪꯅ ꯄꯨꯔꯤ ꯍꯧꯖꯤꯜꯂꯒꯦ꯫ ꯇꯟꯁꯦ ꯁꯤꯗꯩꯁꯤꯗ ꯍꯧꯗꯣꯏ ꯅꯠꯇꯦꯀꯣ, ꯁꯤꯗꯩꯁꯤꯗ ꯇꯟꯁꯦ ꯈꯜꯂꯦ ꯑꯩꯅ ꯇꯛꯊꯣꯛꯀꯦ ꯇꯧꯔꯤꯅꯤ, ꯁꯤꯅ ꯈꯔ ꯌꯥꯡꯉꯦ, ꯁꯤꯗ ꯇꯧꯍꯧꯕ ꯇꯟꯁꯤꯗꯤ ꯍꯥꯎꯇꯦꯕ, ꯑꯗꯨꯅ ꯑꯩꯁꯦ ꯄꯨꯔꯤ ꯑꯣꯏꯅ ꯍꯧꯗꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯇꯛꯑꯒ꯫ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤ ꯉꯁꯤꯒꯤ ꯇꯤꯐꯤꯟ ꯍꯧꯕꯤꯔꯒꯦ, ꯃꯦꯀ꯭ꯔꯣꯅꯤ ꯄꯥꯁꯇꯥꯁꯦ꯫ ꯍꯥꯟꯅ ꯐꯨꯠꯂꯒꯦ꯫ ꯁꯤꯅ ꯄꯨꯔꯤ ꯍꯧꯔꯒꯦ꯫ ꯁꯥꯕ ꯈꯔ ꯋꯥꯠꯂꯤ ꯃꯥꯜꯂꯦꯅꯦ ꯊꯥꯎꯁꯦ꯫ ꯂꯣꯏꯔꯦ, ꯏꯁꯤꯡ ꯍꯧꯕ ꯂꯣꯏꯔꯦ꯫ ꯌꯦꯟꯖꯥꯡ ꯃꯅꯨꯡ ꯏꯆꯥꯅꯨꯄꯤꯒꯤ ꯇꯤꯐꯤꯟꯗꯤ ꯁꯤ ꯑꯣꯏꯅ ꯍꯥꯞꯇꯧꯔꯕꯅꯤ, ꯄꯨꯔꯤꯁꯤ ꯑꯣꯏꯅ꯫ ꯂꯣꯏꯔꯦ ꯄꯥꯁꯇꯥ ꯍꯧꯕꯁꯦ꯫ ꯁꯤꯗ ꯏꯆꯥꯅꯨꯄꯤꯒꯤ ꯁꯣꯁ ꯈꯔ ꯍꯥꯞꯄꯤꯔꯦ ꯃꯅꯨꯡꯗ, ꯑꯁꯤꯅ ꯏꯆꯥꯅꯨꯄꯥꯒꯤ ꯄꯥꯁꯇꯥ꯫ Sini papagi संगोंगा तंग बस था मैं गाम थोंगे मसीगे हंगाम सिंजी हाउदरबनी हवाईजाने सिंगने nga जायबने तो nga लोई थाएको हंगाम थोंगे चंपुदमा मैं पेमा nga बजामा चाखुंगी थबक लोइरमे मादना चाखुंगी थबक लोइरमदने हजि इमुंग मनु अगी रूम कैका लोइसनगेना मुथोकले असे अगी रूम कैका से लोइसलगा पंग फानु मनु चाय बखरा अंगांसिंग स्कूल चखरामिनने चायरंबा मैमदो अदु मैमदे लोइसलगा अदुगा यमकमु अंगांग लोबा चतोइनि स्कूलदा
ꯃꯦꯝ ꯑꯩ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯆꯥꯅꯕ ꯑꯗꯨꯗꯒꯤ ꯕꯥꯔꯣꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦꯀꯣ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯄꯄꯥ ꯍꯣꯏꯒꯤꯁꯨ ꯆꯥꯛ ꯄꯤꯖꯔꯒ ꯄꯄꯥ ꯍꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯍꯣꯏ ꯃꯣꯏ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯃꯥꯏ ꯃꯥꯒꯤ ꯊꯕꯛꯀꯤꯀꯣ ꯑꯗꯩ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯨ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯊꯕꯛ ꯂꯣꯏꯅ ꯑꯌꯥꯝꯕꯀꯣ ꯑꯗꯣ ꯑꯩ ꯐꯤ ꯑꯃ ꯑꯅꯤ ꯐꯧꯗꯣꯛꯀꯗꯕ ꯋꯥꯠꯂꯤ ꯑꯁꯨꯕ ꯐꯤ ꯐꯧꯅꯤꯕ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯔꯒ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯗꯩꯗꯤ ꯑꯉꯥꯡ ꯂꯧꯕ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯤꯌꯔꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯅꯦꯕꯀꯣ ꯋꯥꯗꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯛꯄꯒꯤꯀꯣ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯑꯉꯝꯕ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕ ꯉꯝꯕ ꯈꯔ ꯉꯩꯗꯤ ꯑꯩꯁꯨ ꯁꯨꯝ ꯍꯥꯄꯛꯀꯦꯕ ꯑꯩꯅ ꯍꯥꯞꯄ ꯉꯝꯃꯉꯩꯗꯤꯀꯣ ꯑꯗꯣ ꯐꯔꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯂꯧꯕ ꯂꯥꯛꯑꯦ ꯁ꯭ꯀꯨꯜꯗꯅꯤ ꯑꯗꯣ ꯃꯣꯏ ꯁꯨꯇꯤ ꯊꯥꯗ꯭ꯔꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯠꯂꯤꯀꯣ ꯃꯤꯅꯤꯠ 5-10ꯃꯨꯛ ꯋꯥꯠꯂꯤ ꯑꯗꯣ ꯉꯥꯏꯔꯤꯅꯤ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯐꯝꯗꯅ ꯊꯥꯛꯂ ꯊꯣꯔꯛꯑꯅꯤ ꯃꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯊꯥꯗꯣꯔꯛꯑꯅꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯃꯣꯏ ꯐꯝꯐꯝꯁꯦ ꯍꯥꯏ ꯇꯧꯔꯣ ꯇꯧꯔꯛꯑꯅꯤꯒꯦ ꯑꯗꯨ ꯄꯥꯏꯅꯨ ꯃꯣꯠꯄꯅꯤꯗꯣ ꯁꯅꯥ ꯆꯥꯛ ꯂꯥꯝꯃꯕꯣ ꯂꯥꯝꯗꯦ ꯂꯥꯝꯗꯦ ꯍꯥꯏꯔꯣ ꯆꯥꯛ ꯂꯥꯝꯗꯦ ꯍꯥꯏꯔꯣ ꯇꯤꯐꯤꯟ ꯂꯣꯏ ꯆꯥꯔꯕꯣ ꯂꯦꯝꯃꯛꯇꯦ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯑꯣꯇꯣꯗ ꯑꯣꯏꯅ ꯍꯜꯂꯛꯑꯦ Dầu đây đâu trong ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏꯔꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯊꯕꯛ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯄꯣꯠ ꯈꯔ ꯊꯥꯏ ꯅꯤꯡꯊꯝꯊꯥꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯁꯤꯡꯗꯣ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯃꯆꯥꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯩꯀꯩ ꯊꯥꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅꯕꯨꯗꯤ ꯊꯥꯗꯦꯕꯀꯣ ꯂꯝꯗꯨꯁꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯏꯁꯤꯡ ꯃꯄꯥꯟꯗ ꯈꯔ ꯂꯩꯕꯀꯣ ꯑꯗꯣ ꯂꯩꯔꯥꯏ ꯀꯤꯟꯊꯥꯒꯤꯗꯅ ꯈꯛꯇꯪ ꯂꯩꯕ ꯑꯗꯩ ꯃꯈꯥꯗ ꯏꯁꯤꯡ ꯃꯈꯥꯗ ꯈꯔ ꯑꯃꯨꯛꯀ ꯊꯥꯔꯦ ꯑꯗꯨꯁꯤꯡꯗꯣ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯩꯀꯩ ꯊꯥꯕ ꯑꯗꯣ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯄꯣꯠ ꯊꯥꯕꯁꯤꯡꯗꯣ ꯀꯩꯀꯩ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯕꯁꯤꯡꯗꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯁꯤꯡꯗꯨꯁꯨ ꯑꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯉꯨꯔꯁꯤ ꯃꯌꯥꯝ ꯍꯤꯡꯒꯣꯜꯗꯣ ꯁꯤꯗ ꯖꯦꯅꯝ ꯂꯩꯔꯦ ꯖꯦꯅꯝꯁꯤꯗꯤ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯕꯅꯦꯕꯀꯣ ꯁꯤꯗ ꯖꯦꯅꯝ ꯂꯩꯔꯦ ꯁꯤꯅ ꯐꯗꯤꯒꯣꯝ ꯍꯨꯜꯂꯦ ꯑꯁꯤꯗꯩꯁꯦ sina tilhon na tilhaw thare sina koli hawai siga tomato katang thare tomato pareng ani khak sida ka sibu su yawe asina morok su pareng ani khak thare hojik ising mapanda mo jengrasi ising mapanda su kha thai ba ising mapanda sida mathakta lerai se sidi panga leramini si loi kinda sisi koli hawai ni sisi asiga lapu hawise si lapu makada leiba lapu se asi chu mathakta leramini ba
ꯁꯤ ꯀꯤꯟꯊꯕꯗ ꯌꯥꯎꯈ꯭ꯔꯤꯅꯦꯕ ꯁꯤ ꯑꯥꯗ ꯍꯤꯡꯒꯣꯜ ꯈꯥꯔꯤꯁꯤꯒꯤ ꯃꯈꯥꯁꯤ ꯐꯥꯎꯕ ꯍꯦꯟꯅ ꯄꯥꯛꯅ ꯂꯩꯔꯝꯃꯤꯅꯦꯕ ꯂꯣꯏ ꯀꯤꯟꯊꯈ꯭ꯔꯤꯅꯦ ꯃꯈꯥꯗꯁꯨ ꯀꯣꯂꯤ ꯍꯋꯥꯏ ꯈꯔ ꯊꯥꯔꯦ ꯑꯁꯣꯝꯗ ꯈꯔ ꯃꯔꯤ ꯆꯠꯄꯤ ꯊꯥꯔꯦ ꯑꯗꯒꯤ ꯀꯣꯂꯤ ꯍꯋꯥꯏ ꯍꯧꯗꯕ ꯇꯣꯉꯥꯟꯅ ꯈꯔ ꯂꯩꯁꯦ ꯁꯤꯁꯤꯅ ꯑꯂꯨ ꯊꯥꯏꯅꯤ ꯑꯂꯨꯁꯦ ꯍꯧꯗ꯭ꯔꯤ ꯇꯨꯔꯦꯟ ꯋꯥꯡ ꯌꯦꯡꯁꯤ ꯃꯌꯥꯝ ꯇꯨꯔꯦꯟ ꯋꯥꯡꯗ ꯌꯦꯡꯉꯨ ꯄꯣꯠ ꯊꯥꯅꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯤ ꯃꯌꯥꯝ ꯄꯣꯠ ꯊꯥꯅꯔꯤ ꯍꯧꯖꯤꯛꯁꯨ ꯇꯨꯔꯦꯟ ꯋꯥꯡꯗ ꯑꯗꯨ ꯑꯁꯤꯒꯤ ꯇꯨꯔꯦꯟ ꯋꯥꯡ ꯃꯅꯨꯡꯁꯦ ꯁꯨꯝꯗꯩꯁꯤꯗ ꯃꯨꯁꯂꯤꯝ ꯇꯥꯏꯌꯦꯕ ꯃꯨꯁꯂꯤꯝ ꯌꯨꯝ ꯈꯔ ꯑꯥꯗ ꯂꯩꯔꯤꯁꯦ ꯁ꯭ꯀꯨꯜꯅꯤ ꯃꯣꯏ ꯃꯨꯁꯂꯤꯝꯒꯤ ꯑꯥꯗ ꯊꯣꯡ ꯑꯃꯁꯨ ꯂꯩꯔꯦ ꯃꯣꯏ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯒꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯀꯔꯤ ꯄꯠꯇꯥꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦꯁꯦ ꯆꯍꯤ 3 ꯍꯦꯜꯂꯦ ꯁꯨꯛ ꯆꯥꯎ ꯍꯥꯏꯖꯥꯗꯦ ꯁꯤ ꯀꯔꯤ ꯄꯠꯇꯥꯁꯦ ꯁꯤꯗ ꯁꯤꯡ ꯈꯔ ꯊꯥꯔꯦ ꯁꯤꯗ ꯍꯪꯒꯥꯝ ꯈꯔ ꯑꯃꯒ ꯊꯥꯔꯦ ꯁꯤꯒ ꯎꯔꯤ ꯈꯔ ꯑꯃꯒ ꯊꯥꯔꯦ ꯎꯔꯤ ꯄꯥꯝꯕꯤ 2, 3 ꯈꯛ ꯊꯥꯕꯅꯤ ꯑꯗꯣ ꯁꯤꯔꯦ ꯄꯥꯝꯕꯤ 2 ꯈꯛꯇꯪ ꯍꯤꯡꯉꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯁꯦ ꯏꯁꯤꯡ ꯀꯌꯥꯝ ꯌꯥꯎꯔꯤꯅꯣ ꯈꯪꯗꯦ ꯂꯨꯏꯌꯦ ꯎꯗꯦ ꯁꯟꯗꯥꯒꯤ ꯑꯍꯥꯎꯕ ꯆꯥꯗꯣꯔꯦ ꯐꯝꯕ ꯆꯥꯔꯨꯔ ꯂꯥꯛꯑꯣ ꯁꯤꯗ ꯅꯝꯕꯔ 1 ꯑꯍꯥꯎꯕ ꯁꯟꯗꯥꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯃꯁꯤꯅ ꯀꯔꯤꯒ ꯁꯥꯟꯅꯔꯤ ꯁꯦ ꯆꯃꯆꯅ ꯀꯩꯅꯣ ꯇꯧꯔꯣ ꯀꯥꯏ ꯃꯃꯥ ꯍꯥꯎꯕ ꯌꯦꯡꯉꯦ ꯁꯤꯗ ꯆꯥꯎ ꯅꯣꯏ ꯆꯥꯔ ꯆꯥꯅꯤꯡꯗꯦ ꯌꯥꯝ Habra? Hey, Ina. Chắc. Balik ini. Macam macam aku nak tahu nak. Kapsan lagi mana? Chào. Cái hấp còn ngon. Đó là in bia mà chơi đâu cả cơ. Mình sẽ cả cái in bia rồi. Ấy ya. Mình sẽ cả in bia rồi. Tani, plate is mine from Tani. Mai palega. Be. In bia rồi đó. Sana saya mau kenal film kia je mau. Mama dah main lah. Kami dah raja dah dah. Sudah kau kami dah. Kami dah. Hello. Cái này nó gọi là cung màu gì cung màu. Cái mấy giờ gọi là cung màu gì? Pani amma ka tara do. Đấy. Iya. Ya lo itu sana lo cara. Kemana lo ya? Habis kemana? Chào. Cây nốt bắt đầu itu ah? Sao cái nào? Cái nào? Con kì. Iya. Datang dia. Ini rumah kain no. Ya. Datang dia. Saya cari kain no, rumah kain no. Biết nha. Rumah kopi kain no.
Iya. Mai hôm qua chia bút đồ cái mà cha mai hôm qua Eh, dumay tao ganun na dada. Very tasty. Homemade chocolate.